Litanda Mei Thadoknaba Nongmei Kapnaba Leptri Militent Sire Haibagi report Fangle internet Thingzinkre Litanda Thorokliba Thorok Sing Hena Paktok Sauthoraka Mi Pai Bedaki Imphal West Ki Mafam Amada Tangkul Ginubi Angang Yauna Hal Yankai Tarek Lom Saidang Pam Lorare Hauki Batang Numit Kidumidang the Kuki Amasung Tangkul Gimi Kagi Marak Katna Sainaba Thorpada Mei Pidagi Majawi Oirakona Tokaning the Tautok Thorokliba Ukul District Litanda Sisu Mei Thaba Amasung Turuk ani kulai pai militant sing marakta Nongmei Kapnaba gi thaudok sing makata na thokre hairi thaudok sing asing matang da pause asina phango pauna haiba da ngasi sulitan gi sarai kong da kuki amari tangkul ani gi marakta khut thok na khiba loina na ngasi ayuk litan ps na koliba maukot chepu khulda laiba yum gi miyoi sing da irang asida gi safaga ta mafam da sena khraga mi leina draba yum amada yauna tangkul gi lausang khar su kuki ni sing na basing na ha sing na mai thadokre hairi Amoram the Taudoxing as it work with the Gilangaki Makedi Henby State Amasung Central forcing the deploy to Duna Laxin Navahona Raglava Super Anigi Kulai Paiva Militant Singi Marakta Kut Toknarakpada Camouflage uniform set for militant Nongmei Panduna Sire Hairi Adum Onamak Taudosi Matang the Dingasinumidang Atemo Power the official in a confirmed Tobungam Kidri Amoram the Hoki Batang Mikinumidang the Purpanigi Kargi Marakta Kut Katna Sainaba Tukrava Matung Tangs in Tagi Nasinumit Humni Chalaba Fauba Asiang Batanza Yangdana Yum Kaising Mei Thadoknaba Imphal West District Mafam Amada Laiba ex Pradhan Amagi Yum Yauna Lanai Mui Amagi Yum da Susafagadaba Mafamni Haidam Tangkul Genupi and Amasum Sahiyam Lava Alsing Sedang from Loduna Laiba Uri Hairi Taudu Asigi Matang the Pauses Namari Lainari ex Pradhan Aduga telephone the Sanak Bawari the Mahagna Hai Maki Yum the Lag Labor Musing a singarang the Hauna Lakani Adubulitan the Kandupani Marakta Tokaning the Bataudoxing Toklabasumakin Lady Mafamsing Adu the Irang Amata Topolate Sumna tagin hasing lehora kanupi angang angam sung ahal sing di karigumba tokaning diba thaudok thorok labadi kudong tiba mayok narak danabar laktuna lairabani maram asina thaudok asigi pau seda phonghaning de heraki amarom na tangkul gi mioi kharsu laktuna sangjafum lawraba mioi amagasu pau se asiga telephone ko thangda hakteng nana wari sanakim hak ex pradhan asina hairako wafam asiga sapmana na phongdor pagaloina na masagi mayum thadokna lagliba mioi sing asigi pau phongbi dana ba haijaraki adum oinamak pau se asina phangbo pau gi matung na din naga puruk kinupi angang yauna Punna Mui Yankai Katari Long Makoi Kuldasu, Tokening the Batodok Torakadra Hainami Paibadagi, Sentok Narakton Imphal West District from Asida Sanga from Lodon and Arang the Gile Hairi, ex Pradhan Amasong Marie Navamui Asina Todokasi Pau, Pongdokning Drabasu Pau Sesna Police Kimaki Gimasigin no less later hang over the Lady Herkogaloin and police station Amagi or Sigas Waris Hanare Herki Amaram the Litana Toning the Batodok Sing Torakpadagi Kulgi District Magistrate na curfew getting ba Tamlam Krabasu Makata na tuning the Batodok Torpada District Asigi District Magistrate Nasi Legaki Commissioner Home the Iba Serol Ama Pirek to Hijarakiva Dagi Matung in the Commissioner Ama Secretary Home na Nasi Tokibu order Amagi Matung in a Kangpopi District Lungtin Subdivision Yauna Kamjong District Kipungyar Subdivision Gima from Kardanga Sinung Tilpong Mangaga Makaitagi Howradan Mangani Oina Broadband Internet Data Servicing Ating Batamle Hairi Security ki section tharong lokat na litan girang laksili chief minister yauna satuna yang sinaba honari deputy cm litan da makata na pamda thaudok sing thoktana ba security ka kan ba section tharong lokat na irang selection li hairo dona purpani gilusing basing yauna mahsa gi film de ing thamna masung ing si chana na lemina na baringa ki mai ki thabuk pai khatli masung chief minister masaya na thaudok tofom na satuna yang sinaba honari haina deputy chief minister losi dikho na phungdokre wa phamasing simple note wasigi Hotel Imphal the Naga People's Front NPF Manipur State Unit na Thasigi Marida Deputy Chief Minister Oina Wasaklo Kiva Party Sige MLA Losi Dikotaram Oktuna Puking Thogat Pagi Thauram the Pamising the Fondo Kibani Deputy Chief Minister Makata Radon Hailitan the Makata na Pam the Thadoxing Toktana Security Akan section Tharang Lokat Irang selection of Bakan Honari Yum Mei Thadoknaba Amanga Tokal Labasing Kanano Haibadu Kangdok na Bakan Honari Housing Maki Oina the Irang Tap Tarelenga Community and Igilusing Basing CSO Yauna Mahusagi Pibam the Hanjilakna Honari Ngarang Maksu Irang selection of Fam Adu Satuna Mifam Fawa Pangtok na Kivala Kre Adubo Muikan Irang Tokan Naba Atamnana Honarabra Haibasis Yang Sinaba Honari Yum Mei Thaba Nongmei Kaya yaubana situation adu kudak talakshin bangam kidabani hojikti situation si under control the laire chief minister yauna community anigi CSO singam hausagi pibam da ing tap hanjilakna bakan honari lenga ki maikai digi angam bathak to honna duna makhata na pamda thodok thoktana ba leiminari ba phurupsa singna nungsi chana ing tap na leimina ba honari chief minister masa yauna thodok thokpham da satuna yengsinna ba su honari ngasi maksu chief minister ri mifam pangthukani community anigi ruchingbar singna su Miyam Bopukning Patabi Haina appeal to Ragli. Amarom the deputy chief minister na Makata na Hainga si Aibu
NPF na taram okmi asi aigi lebu phaba mikup amani masigi damakta Naga People's Front amadi sembiyo mapubu thagatpa phongdokli NPF na Manipur da peace amadi development puraknaba khongphom setna lepli lamdam sida community singi marakta thokliba muknaba sing asida su NPF na neutral oina leptuna ingtapa puraknaba honari haiki taram okpagi tharamdu MLA awangpam Nongmei MLA Ram Muba MLA Khasim Basum Laisio Kaising amadi party gi lusing basing siu sanuk yaki Litan gi irang asi Kuki ga tangkhulgani haina pakthok chawthokhragadi Manipur gi leibak thibani Dr. Laho S Ferjo Litan gi thorakliba kanglup masel gi makta khuthoknaba amasung yum kai Mei Thadoknaba gi thawdoka singa si numit humni sujalakpa ga iroin hanagi outer Manipuri parliamentary constituency gi MPC oiram khiba National People's Party NNP gi Manipur State ki President Dr. Laho S Ferjo na unaduna mahaki party gi maikai degi Litan da thorakliba thawdok sing asi gi matangda kari karamba pirep leibagi amasung kari phongdokning bagi haiba pauchi asiga khanaba unarubada mahakna hai hojik litana thokliba irang asi Kuki ga tangkhulgani haina pakthok chawthokhragani Manipur gi oina leibak thibani aduga nakal amakakta gi oina thabuk tawwasu afaba oiroi hanasu nakal namakakki khallaga tawbagi Manipuri police oiraga su central force oiraga su makhoida tainaba hainaba laikhre adugumna fibamdu laklagadi miyamgi thajaba manggadaba maramna yamna seksina thabuk tawhanningi afaba ngam hansi fatabana ngam hallaga sarhanu fatte loina na Manipuri lengak leiri haiba khangan basangi haini phongdora khre Dr. Laho S Ferjo na makata na haikibada ikoi gi hojik leiriba Ukrul district ki Litan na thoklibi irang si yamna nungaite masina issue ama ohenduni irang tokhan ba haiba si leibak thibani kanagumba kharna saksin thaksil tawbani hai aduga atopa singnadi tongan tongan bo wa amamuk hairi masidi yamna fataba thawni karigumba accident communalize tawduna thokan ba thawdok amabu oire maru oina kullon riba leminna riba ichili naw sing asinga singarang tegi leminna rak pasunate nungsina leminna ba ya basada hektam Litan da leiba tangkul kul gining thawgi yumda changlaga yummai hekta thadopire madu tanatana mathang mathang asum yummai tharak pasina ngasi phawda tangkul gi yum kuntra sukre hojiksu Nongmei Kapnaba Leptri kapnari thawdok asi yamna nungaite village guard na tawbana amani masida lalhaubasingi kangbusu asum yausilakpa haibasi amukka hena leibak thibani thawdok asi lengak ni yamna kanna yengsinba mathau tai ngarangda ministry form tawbada ngairi aduna deputy chief minister amasung tangkhul MLA ama loina na Kuki MLA ama yauna wari sanari ngai maktata Nongmei Kappa lepa leite adum kaptuna leire asigumba leibak thiba thawung sida lengak na akan bami engchangduna logi oiba thabak lapkhat kadabani makoina asumna sum tawraga mafam khudimakta saithoraklaba haibasu ngamde wathok asi makoina sautorakpa taragadi ekoi pumnamakki phibam pharakloi yamna kuina PR leirubadagi miyamna khawrang na ngaiduna lakpa Manipuri lengak laklagadi ingthaba puraklagani haina khalambani ngarang na hanta lengak lakpada amuk nakal amada irang haurakpa haibasi leibak thiba amasu hele masida maru oina civil society oiro church kibu oiro atar leader sing kibu oirabasu mayam siga loina police force sing paramilitary force sing pumnamak yamna sensitive oiraga miyamgi damakta khanduna thabuk paikhat kadabani hawjik kapnariba Nongmei sisu makhoi automatic rifle sizinaduna kapli haire aduna yariba makhoi community animakta su appeal tawjaningbadi phani pharoi haiba wakhal khantharaga thabuk pangthokpagi matam lakle masida phajadaba sentiment sokpa wangang sangangsu yawramgani Naga ga Kuki ga haina wathok chawthokhanbasi Manipur gidi afaba natte Singmi sing Christian chatpang haktani masida karigumba lana sakhragadi sembi mapuda langsin jaba haibadu oigani afabana ngamhansi fatabana ngamhalaga charhanba fate NPP gi oinadi notice ki oiriba yelhau mising punna tangdu laitana hingminna ba haibasini magi oiba isu loina lainabang haktani isu lai haiduna bu amaga wakhal tanadana aigi isu da lam henjinnabagi wafam laklagadi arubadi oidre lam henjinnaba kangbu tudi lengak na kan ba khongtang laukhat hanningi lengak amal lei haibasi makhoi pumnamakna khanghanba matam oire thabuk thorom kodimakta justice oiba mongda paikhat wachangi haiki UP imung amagi mioi manga punna siduna leiramle Uttar Pradesh ki Mathura da leiba Khanapur khungangda matai manang amasung makhoi gi minor oiba masa hum punna siduna leiramle hari police na phangdokibada imung manang gi mioi manga ase Khaparpur khungangda leiba makhoi gi yumda siduna leiramkhibani police na thi humbagi thabuk chatabada masa matumda sijabani haibagi notice singnaba se amaga makhoida siduna leiramleba kadugi faklangda iduna thamlamba message amaga imung asigi yumbi romba oiriba nupa asina record toromba video message amaga recover tawba ngamle case asi punna siminna bagi case ni hakina thajabaga loina na police na makata na thi humbagi thabuk sa thaba hawri hairi